ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯂꯛꯁꯤꯗ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯊꯝꯕꯤꯔꯝꯂꯤꯕꯅꯣ? ꯅꯥꯏꯇꯣꯝ ꯊꯝꯕꯤꯔꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤ ꯆꯩꯍꯧꯗ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯍꯣꯜꯍꯟꯕꯤꯔꯝꯂꯤꯕꯅꯣ? ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯌꯥꯕ꯭ꯔꯣ? ꯅꯪꯗꯤ ꯉꯝꯂꯝꯒꯅꯤ ꯑꯩꯕꯨ ꯃꯇꯝ ꯂꯦꯟꯕ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕ꯫ ꯑꯩꯗꯤ ꯉꯝꯗꯤꯌꯦ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ, ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯤꯌꯦ꯫ ꯍꯥꯠꯇꯣꯛꯂꯝꯈꯣ ꯑꯩꯕꯨ ꯑꯁꯨꯝꯅ ꯆꯩꯅꯥꯁꯦ ꯋꯥꯅ ꯈꯪꯍꯟꯕꯤꯒꯗꯧꯕꯒꯤ ꯁꯔꯨꯛꯇ ꯑꯩꯅ ꯂꯩꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯄꯦꯜꯍꯧꯗꯕ ꯅꯠꯇ꯭ꯔꯥ? ꯍꯤꯡꯍꯧꯈꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯃꯤꯅꯣꯃꯛꯇꯪ ꯅꯣꯛꯇꯨꯅ ꯑꯄꯪꯕꯤ ꯑꯩꯒꯤ ꯏꯇꯧꯁꯦ ꯎꯔꯒ ꯅꯍꯥꯛ ꯑꯩꯒꯤꯗꯃꯛꯇ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯕ ꯑꯣꯏꯁꯅꯨꯀꯣ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯄꯨꯟꯁꯤꯅꯤ ꯈꯟꯕꯅꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅꯤ ꯅꯪꯒꯤ ꯅꯐꯝꯗꯗꯤ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯈꯤꯕ, ꯈꯟꯖꯈꯤꯕ ꯑꯃꯁꯨꯡ ꯄꯥꯝꯈꯤꯕ ꯍꯥꯏꯕꯁꯦ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯌꯥ ꯂꯥꯛꯇꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯤ ꯀꯟꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯤꯁꯛ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯤꯅꯝꯕꯤꯔꯝꯕ ꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯗ ꯊꯥꯖꯕ ꯑꯃꯨꯛ ꯍꯟꯅ ꯊꯝꯕꯒꯤ ꯊꯧꯅ ꯃꯥꯡꯊꯔꯛꯄꯅꯤ꯫ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯗꯨꯅꯗꯤ ꯅꯪꯒꯤ ꯊꯥꯖꯕ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯛꯑꯣꯏ꯫ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯤꯔꯕꯁꯨ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯣꯏꯗꯕ ꯅꯝꯊꯥꯛꯇꯅ ꯅꯪꯒꯤ ꯂꯝꯆꯠ ꯑꯣꯏꯔꯤꯕ ꯅꯪꯅꯗꯤ ꯃꯍꯥꯛꯄꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯝꯊꯥꯛ ꯇꯧꯕ ꯑꯃ ꯑꯣꯏꯅ ꯎꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯤꯌꯣ꯫ ꯑꯁꯦꯡꯕ ꯊꯃꯣꯏꯗꯨꯒꯤꯗꯤ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯕꯅꯦ, ꯃꯛꯂꯕ ꯊꯃꯣꯏꯗꯨꯒꯤꯗꯤ ꯆꯟꯅꯐꯝ ꯂꯩꯔꯛꯑꯣꯏ꯫ ꯋꯥꯕꯗꯒꯤꯁꯨ ꯋꯥꯕ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅꯤ, ꯀꯟꯕꯗꯒꯤꯁꯨ ꯀꯟꯕ ꯅꯨꯡꯁꯤꯅꯒꯤ ꯅꯒꯨꯟꯅꯤ꯫ ꯊꯃꯣꯏ ꯃꯥꯒꯤ ꯅꯤꯡꯉꯥꯏ, ꯄꯨꯛꯅꯤꯡ ꯃꯥꯒꯤ ꯏꯍꯨꯜ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯁꯦ ꯑꯄꯪꯕꯤꯅꯤ ꯍꯥꯏꯔꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯗ꯭ꯔꯥ? ꯈꯪꯕꯤꯗꯕ ꯎꯕꯤꯗꯕ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤ, ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯑꯋꯥꯕꯁꯨ ꯈꯥꯡꯉꯝꯗꯦ꯫ ꯎꯕꯤꯔꯣ ꯈꯔꯁꯨ ꯐꯥꯎꯕꯤꯔꯣ ꯃꯤꯅꯨꯡꯁꯤ ꯑꯗꯣ, ꯂꯣꯟꯅ ꯊꯝꯕꯁꯨ ꯉꯝꯗꯕ, ꯐꯣꯡꯅ ꯎꯠꯄꯁꯨ ꯉꯝꯗꯕ ꯅꯨꯡꯁꯤꯕꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯐꯥꯖꯤꯟꯕ ꯉꯝꯗ ꯎꯠꯂꯤꯕ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯇꯔꯨꯔꯕꯤ ꯃꯤꯠꯁꯅꯥꯅ ꯊꯃꯣꯏꯅ ꯅꯪꯕꯨ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯅ ꯅꯪꯕꯨ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯄꯨꯝꯕꯗꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯁꯨ ꯄꯨꯟꯁꯤꯗ ꯑꯍꯦꯟꯕ ꯄꯥꯝꯕꯤ, ꯃꯤꯅꯝ ꯍꯩꯕꯤ ꯅꯨꯄꯤ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ, ꯀꯥꯏꯅꯈ꯭ꯔꯦ, ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯇꯥꯠꯇꯣ ꯈꯪꯂꯨꯗꯕꯅ ꯃꯈꯣꯏꯗꯤ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯑꯃꯐꯥꯎ ꯌꯥꯎꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯥꯟꯅꯕꯤꯔꯝꯕ, ꯑꯩꯕꯨ ꯃꯤꯅꯝꯕꯤꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯃꯨꯛ ꯑꯣꯟ ꯇꯧꯊꯣꯛꯄꯅꯤ꯫ ꯀꯔꯤꯒꯤ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯍꯤꯛ ꯈꯔꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯜꯂꯨꯅꯤ?